Pung isay jagoi khaktana Manipuri culture yokhat pangamgadaba nate haina Sangeet Natak Academy Awardee and Amushana Fongdorakli. Wafamasi Children Creative Center and Museum Imphal na sinduna class 5 tagi class 12 faubugi mahirui singi oiba April Anthem haina mingthonba nongmagi kumhai haudokpagi thoramda mahakna fongdokhibani. Lamboi Kongnang Kongta leiba Chorus Repertory Theatre Imphal gi holda pangtokhiba kumhai haudokpagi thoram aduda Amushana na hai Children Creative Center and Museum Imphal na nongmaizing kudingi angang sing khomjinduna lamdam asigi nat amasung chatnabi takpi tambiduna ngasi ahan boina kumhai pangthokliba simag afaba kongtang amani nat amasung chatnabi pumnamak piklingaidagi khanghanba sina tungda masigi maruiba do khanglaktuna lamdam asigi nat amasung chatnabi ngak senbada achobo mateng oigani nongmaizing numet kudingi class tawriba sida lamdam asigi mama mapaiba singna makoi gi macha masu sing Tharakuna, Aikoi Nat Amasung Chanabi Yokat Badapuna Saru Yaminasi Haina, Mahang Namakata Nabil Toki. Matangi Sinsida, Hena, Yapsangi, the Nakoi Manipogi, Kalsamian Simangapa, Kalibumba, Angansina, Kudina May Shelaga, Kudi Shepa, Manjalapa, Adegi, Kui Chanabi Mea, Manjalapa Mea, Adegi, Kui culture, Abati, Kui Inaki Waiba, Manipur Sata Pahivasita, Kui culture Mea, Sita Karwavasi, culture si, my Jagoi, Isai, my drama, my art form, my amsi, Amata, Angang, knowledge, Tabase, Masi, Asukimati Oina, Aina Isana, Tawani, Amno, Jadava area, Mokisalapa. Manipura Sum, Ye, Vasita, Mama Pan, Saluraga, Halapamatamda, Mapandagi, Kaitagina, Yumbo Yam, Nakalamarom the Children Creativity Center and Museum Imphal gi Secretary Meneka Thiam Nahai April Anthem haina ngasi pangthokliba angang khaktagi oiba kumhai asi center asida nomaizing numit kudingi takpi tambirakiba mahai singadu uthokpani center asina angang singda maruina thogalon natki oiba jagoi isai amadi thang tana chingbasu takpi tambiri masi khakta sunatana laitin ki thabak thawram sing pangthorakpa matamda changba potlam na chingba pumnamak kamdongna sem sagani amadi matau karamna potlam singadu thamgadagi haiba singasi takpi tambiri angang singda aikhoigi nat amadi chanabi mamutana khanghanba khaktanatana iseng nungsid amadi upal wapala chingba singa punna hingminaba ngamnabasu takpi tambiri masina myoiba ama oina pukning laitana hingba ngamduna atangdu laitaba leiba lamdam ama oirakpadasu achoba mateng oigani haina mahakna makha tana phongdokhi Koi nature se sisiga akoi koina kayam moida tapi be wani angang jeng sidasu nature siga koi kyam ko so na lai to nature se koina kyam lu na to mahosa se phajari ba ko si phajin ko si mahosa na nungai ngoi ko si nang jeng sidai sa phaja ba behar loina ba laman library behar to ba adu yam adu professional na kamai to ba to yam tam Hadi peace ki wani anamana kwa shanti ki ngakani enjoy to kaya kaino to ko do na chesi ko kya close to lai na to ko no pau khongno banga ma pau lai gi to ni adu tar ei lai thani ngakani semni ngakani phajahani ngakani adu mi nungsi na ta nungsi ni se ko nungsi na kan kwa ni nungsi adu no ya